Naga taru halaga soikre hairiba Kuki Jo Council gi wafamadu naga miyambu singnabani. Naga taruk faraga hatkibagi matangda Kuki Jo Council na fongdoraklibu wafamadu naga miyambu ikaiba pibaga loinana hakthengnana singnabani haina All Naga Students Association ansamna fongdorakli. Ansamna thadorokpa cherolmana hai thainadagi hauna mafam amadagi atopa mafam amada koishet chatuna saidang pham lawduna lakiba Kuki Jo Council gi lusingbasingna kacha naga haibu wahai sizinnarakibani purup asida hakthengnana singnabani. Mara laijadaba naga misam taruk pharaga tamthina hatkibagi thokdokda chenaba miyoising masak khangdoklaga matik chaba cherak phangandriba phawba soikhre lankhre haibana wathok asi loisinba yaroi. Matam kayagi mamangdagi naga singna khundarakiba lailon wifi village ta sathakiba thong adu naga misam taruk khaktada sathaba thong nate purubasigi miyoi khudingmakta singnabani haina lawfam thoi Kuki amasung jongmi gi tongan tongan ba purup singna punsilaga semba Kuki Jo Council na sathakiba thong adu International Human Rights ki kanglon wangmadani misam taruk halaga soikhre lankhre haina phongdoraklibasi awaba tarba naga purupo amuka hena khoisauna bu poganaba atamnana lawkhalakpa khongthangni Kuki Jo Council na soikre haina phongdoraklibadu naga taruk hatpada haktengna chenaba miyosing adugi mahut silaga phongdoraklibra haibadu mayek sengna khanghalakadabani Kuki Jo Council na jongmi miyamgi mahut sinduna wangangba amadi thabak tawbagi right leibra haibadu purup asigi miyosingna khanghalakadabani mara leijadaba naga taruk faraga minungsi yaudana hatkibagi thokdokta chenaba miyoi pumnamak logi matung ina matik chaba cherak phangangadabani hainasu ansamgi cherolasina phongdorakli Silongi Rasbari Tugai Kibagi Watok Kautok Nakre, Red Land Uful Tana Tugai Kraga, Tumina Lainakre, Anoba Susadre. Indiana Manipur Namdun Losin Kibagi, Ahing Kudam Oina Puariga Tana Tana Yadana, Uchuk Oina Leptuna, Megalayagi Konung Silong de Lerakiba, Rasbari Uful Tana Tugai Krabamatungta, Miam Sulengaksu, Tumina Lainakre. Anoba Sabasu Taukidre, Semjan Basulai Kidre. Mamang Shahigi, September Kun Mapanda Tugaiba Hokraga, October Nipan the Loisin Kiba Togdokatu, Narol the Satakibani Haina, Maike Kiadagi Asaw Bamasung, Pendaba Fongdok Narakibaga Loinana, Nauna Semjan Gedabani Haina, Presser Pirambasingadu, Loinama Kautok Nakre, Ningol Sakuba Maya the Horakpa Ihu Oikibana, Madudagi, Marang Tauraga Adum Tokre. Silongi light mukrada leba ekar amaga point mapan pakpa mafam masigi lamgi mapugi matangda matam sangna che nadun leirakpatagi haukiba kumjali singani kun mathoida Manipur lengakna Meghalaya government na lupa lak marfu tara mathoi piduna che naba leiramba singatu kokhalam laga lamadugi asengba mapu Manipur na oirakibani Red Land nasi India na Manipur loksin kibagi aroiba khuyek pinakiba mafam oibana Manipur gi miyam nasu yamna maru oina launariba mafam amani Adubo yamna thazadaba thong amada Red Land gi puari oihuragadaba building adu Manipur lengaki yathangi makhada anoba ama sagani haiduna sidok lamba thengnaki Red Land sidok kibagi paw adu phongnarakibadagi maikei kyada leibo organization singna pendaba phongdoknarakpa leiki Rasbari adu kalhongnanaba Lok Sabha gi hanagi MP RK Ranjan nasu Manipur gi governor Ajay Kumar Balada aiba cherol ama thaduna khanganki mahakta sunatana Raja Sabha gi member oikiba Maharashtra Semba Sana Jawbanasu Sathina Pendaba Phongdokiba leiki Matamaduda Kokomina Thadorpa Cherolamagi matung ina Sidokraba mafam Ningthi jana ngak senduna thambaga loinana atopa mafam amada hanaga chap manaba mongda Manipur Rasbari ama nauna sagadabani haikiba leiki Silongi Laitum Krahada leiba Puariga mari leinaba Manipur Rasbari Red Land Sidokibagi thokdokadu khwaidagi kanba mongda condemn tawi Ningtau Bodha Chandragi leifamoina sizna kibaga loinana kumja lising amaga chamapa nifu mapanda Manipur na Indian Union da tenkibagi merger agreement khuyek pinakiba mafam ama sidokibagi thong adu daite yaudaba khongthangni haiki miyamgi wakat singaduna maram oiraga matamdugi president rules government na kumja lising ani kunmanga gi October 13 da monitoring and supervision committee ama semduna mafam adu da nauna Red Land saba amasung semjanbagi thabak sing taunana ba khanganki akaknaba matamgi manungda thabak hoba yananaba semkiba committee adugi chairman na matamdugi mahutki director ngangom utamna oiki aduga member secretary na deputy secretary art and culture Sunan Thoksomna oiki GAD gi deputy secretary Clara Kosoni Phimu archaeology gi superintendent K Sasikanda Sharma amasung PDA gi executive engineer ngangom Dilip member sing oina sarukyaki UNLF MPA gi kedar singna nongsum thaduk tunu chatkirba tholakpada firol miyamna mai thadokre Imphal East district ki manung chanba nongsum da leiba pambaina luchingba United National Liberation Front UNLF MPA gi kedar sing kem thadok naba firol puduna tholakpada nupi mayamna mullaga mai thakre
पांबईना लुचिंगबा UNLF MPA होंखिबा यारोय होंदबा यारोय हायरगना मखोइना पाइबा खुलाइसिंग मैरा पाइबिसिंगदा सिनरमो हाइदुना इरैपा कनबलोब इकल वुमेन विंगगे माइकेदगी फोंदोरक्ले तोंगान तोंगानबा खुलसिंगदगी लाकपा नुपिसिंगना उयुंपोक ममांग लेकाइदा पुंदुना नोंसुमदगी कनागुंबा अमता थोगलकपा यारोय हाइना लंबी थटकी केमतगी फिरोल पुदुन थोगलकपा केदरसिंगी गाड़ी थटलगा पुरकपा फिरोल मै थादोखी खोंजंग अदुगा मरी लेनना इकल वुमेन विंगगी हैक्रुजम मालेम खोंबी लेमन हाई नोंसुमदा लेबा लोककी केम हांगना थमलंबा यारोय मखोइगी महुत स्टेट फोर्स ना महुत सिनगदबनी करिगुंबा स्टेट फोर्स थारक्त्रिङैदा पांबईना लुचिंगबा UNLF MPA होंखिगदबा ओइरबदी मखोइना पाइरिबा खुलाइसिंग पुखिबा यारोय मैरा पाइबिसिंगना मै थादोक्तुना खुलाई पाइगनी हाइखे।